Para lock. Hello everyone. Hello mayam. Koyamjari mayambu. Mayam ngasi ai ahanbagi video da aina haikibado akhoi jogoi gi practice tawni rehearsal tawni haido ngasi dai akhoi hore. Ngasi dumit su phai gasi se hore akhoi program ama choba ma pangthok tore adugi rehearsal ne akhoi na tawise mi mayam masai culture gi tradition gi hab nai ko ado akhoi iche ga egana khanbada akhoi su akhoi gi gangnai paki imala paki akhoi meite gi jagoi ama tradition folk song ama akhoi performance tausi aina stage da adugi rehearsal ni ngasi tawdoise so mayam na akhoi gi video se jagoi chawraga awa tapake alairesu mayam na please comment da dum haijero ase chumde adu chumi dumain taw hai do mayam gi pauta pibiro modum comment section da please akhoi da yamna help oigani akhoi da yam heina yam kaino jagoi tamakna yam heina tawgonate adu video yengaga akhoi rehearsal tawjabani so mayam please support tobiu akhoi video se do horage ngasigi akhoi rehearsal I practice se continue tawjari ko ado jagoi practice ki marakta ai mayam da product ama yenghaningi product to kaino haibada aina yenghaning se beautiful oiba velisini yamna phajadra yango mayam se brand juk brand tai ni ko aina ngasi receive tawjaba product ni yam phajai my materials isu yamna phai handmade ni adu magi phajabata natana magi materials se my outer materials isu yamna phai dugai my insoles su yam cushioning oiba akhoi khongbu tongbada akhoi khongda yam comfortable oigada product ni ko adugai yamna bouncy oi my cushioning se du mayam ai me dise mayam da pair of bellies se aina mayam da pamjaba sidi haijare ko haji ai magi brand gi madam da mayam da haijage se brand se kya muk phai haibada ko magi quality of products se yamna phai dugai second thing yamna trendy hoijai akhoi official hairo casual hairo fashionable hairo matamda akhoi carry tawba yani adugai di mathang da se aina kari haiba my quality ama haining se ai di yamna plant lover ni ko animal lover ni yamna environmental da akhoi da chuna ba hai tare do se first EPETA proof ni animal da do harm tawdana ko semakpa product ni yamna phaba yamna quality phajaba adugai di mayam da dum yang biu ne phajadra ne mayam fashionable oidra ne yo sini atai su mayam product lei mayam range da lei ai mayam da link da share tawjage to link to ga changaga mayam na masai apamba choose tawba yani mayam description da aina link to happy ramani ko adugai di aigi screen mathakta ujariba coupon code se do aigi coupon code sige mayam na order tawjaradi mayam da 10% off phangani adugai di aina yamna mayam da recommend tawri se ko my quality se khuppa siga yamna long lasting oi khongrup se mayamna yamna affordable su oi so mayam kana na se brand se use tawri kana purchase tawri kumain tawri quality yam comfort oi bra to mayam ai comment section da surely happy ro ko ai yamna ngaijani taro thawoina to thank you
Sa pakang anise Ika'y fizang marumda Loledo, loledo पॉज कर दिए।
mayam ngasigi akhoi gi dance rehearsal se loisanjare ado ngasida dum loisanjarage ngasigi oina akhoi kabo dum practice tawjabani haina tawjabanate adum video se mate yengaga dum practice tawjabani awat pa kaya yaurongani do mayamna adum comment ta haibiramo kai wali sumai taw hada advice pibiramo ko so ngasi video se swai da dum loisanjarage mayam bu khurum jari